India da mitop amadi foreigner sing aran mamong da leiba thingna bagi pandam da Immigration and Foreigners Bill 2025 ngarang Lok Sabha da pass tawkre. Bill asi Lok Sabha da pass tawna bangarang khana bada Union Home Minister Amit Shah na phongdoki bada Immigration and Foreigners Bill 2025 asigi mating na India da Changlakpa foreigner singi marik chumba information sing khangdokpa ngamhanbata natana leipak asigi internal security su mapangal kanhanba ngamgani haina maki wafam thamke. India si mitop singi dharamsala natte haibu wafam phongdokladuna Home Minister Amit Shah hai India da business over education amad investment ka mari leinana Changlakpa foreigner Singdi leipak asina taram okani adubu leipak asigi tangdu leitaba fibam amadi security bu Thugainaba Changlakpa foreigner Singdi lengakna action Loukhatkani. Congress amasung Trinamool Congress na Assam amadi West Bengal da Bangladesh gi lakpa mitop amadi Myanmar da gi lakpa Rohingya singda changjafam piki haina maral siraduna Amit Shah na Aadhaar card amadi voter card sing aran mamong da piriba asidasu house ki pukning chingshinke. इसमें प्रवेश निषेध का प्रावधान है। कुछ सदस्यों ने इसका विरोध भी किया। राष्ट्रीय सुरक्षा या सार्वजनिक स्वास्थ्य के लिए खतरा पाया जाएगा उसको प्रवेश की अनुमति नहीं दी। माननीय देश धर्मशाला नहीं, जो चाहे जिस उद्देश्य से चाहे यहाँ आकर रह जाएगा, ऐसा नहीं होगा। कानूनी तरीके से देश के अंदर अपने देश को और हमारे देश को समृद्ध करने कोई आता है तो इसका स्वागत है, मगर सुरक्षा के लिए खतरा है उसको रोकने का प्रावधान करने का हमारी संसद का अधिकार